Loyalam E-PAO tabi bakudima po hitram susmitana namitangi pao pizari ahan bida the headline. State asigi oina chahi asida lam hektar chamri da organic farming mai pak na batling ana yamna kan honari haina chief minister na Thulakhre. Home Minister na chair lauduna monthly review meeting pangthokre. Cobra Commando ki company ahom Manipurda thunglai pau samna pijori. State asigi oina chahi asida lam hektar chamri da organic farming mai pak na ba lengak na yamna kan honari haina chief minister na directly. Prime Minister Narendra Modi ki meeting makhada chemical fertilizer na miyobi ki hakchang da manghalibasi yenglaga yariba makhai lau shingu ki thabak chathabada chemical fertilizer sizina ba hantha hanba ki thorang lenga asina pakhat pa hore loinana state asigi lam hector chamri da organic farmer mai pakna puthokna ba thorang tawre haina chief minister yumnam khemchana Thulakhre State Agriculture Management and Extension Training Institute Department of Agriculture na sinunangasi Imphal East ki Palace Compound laiba City Convention da Balance Use of Fertilizer haiba team na pangthokiba State Krisni Mela hodopuki thoramda Chief Minister Yumnam Khemchana wafamasi fongdoladuna makhatana haikibada organic farming mai pak na chathaba haiba sida miyam amasung lengak ani khusamna duna chaminaba mathok tai state asigi oina handloom amadi handicraft agriculture amadi horticulture asi Manipur gi samilonda achoba ngaklong ama piriba sector singni longmi singna lok paloraga matam sangna lopham sing hangalaga thamliba asi lehendana bohona si hangna leba lofom sing double cropping na chingba pangthoktuna pothok chathok marang kaina puthoklabadi ekhoi gi samilonda achoba mating oigani lau panthada longmi singna urea phangi phangde habigi wakat adumak thenari mamang chahida state asigi oina urea bag lakh amaga lising marfu sijnaki hauji ki oina state asida urea bag lakh amaga lising yankhi leiri chahi asigi September tha phawada state asida punna urea bag lakh anirom lergani mamang chahidagi har hanthana sijna si hargasu handak chahi asidana hena har leibigi phibam ama lakli har singasi kadai da sijnaki haiba adu department kopna yengsinsi haiki Cobra Commando ki company ahum Manipurda thunglai Ministry of Home Affairs na Manipurda Cobra Commando ki battalion ani thambagi ayaba pikhrama matung Assam da leiba chani ga tara Cobra battalion ki company ahum Manipurda thunglai loinana West Bengal da leiba 207 Cobra battalion gi su athuba matamda Manipurda yoraklagani hari State asida ngasi thunglakiba Cobra Commando sing Manipur gi khongcheta leiriba Central Reserve Police Force CRPF ki DG Gyanan Pratap su unaduna wari sanaki Cobra Commando singa unaraba matung DG Gyanan dalegi damak amuk hankhre hari CRPF ki DG asina state asida leringaida Manipur gi Governor Ajay Kumar Bhalla Chief Secretary Punit Kumar Goyal Security Advisor Kuldip Singh amadi tongan Manipur Police ki makok thongba officer singi unaduna security ki matang da khanaki loinana CRPF ki tongan ba battalion sing da sutratuna CRPF ki personnel singa unaduna operational preparation gi matang da yengsilam ki haina pawgi source asina makhata na phongdoki ningsing miyabadi hauji state asida thokliba chahi ohum helaklaba irangastina maram oiduna state asigi law and order gi phibam da leptana singna rakliba loinana irangasina maram oiraga hingsa gi thodok sing leptana thokliba asida Ministry of Home Affairs na irang asi laksina na ba Cobra battalion ani thamnana ba ayaba pikhiba leirabani Ziri bamdagi truck chani ga hompu changlakhre Security convoy ga loinana ngasi Ziri bamdagi potchai puba truck yauna punna loaded truck chani ga hompu Imphal gi damak lakpa hokre ngasi Imphal chalangkiba truck sing adugi manungda LPG tanker 18 petroleum tanker 8 diesel tanker 12 yauri aduga atopa truck sing aduna sana thaknaba potlam cement amasung atai potlam sing puba gari singni security convoy ga loinana Imphal tamna lakiba loaded truck sing adu asoi angam thoktanaba lambi asigi kudong thiningai oiraba jaga singda ROP amasung petrolling na chingba kumna chatuna ngak sembagi thabak chathari hadi Kuki NP Manipurna SIR pangthokpa yaningdaba phongdokhre Manipurda hauji tholiba irang asina maram oiraga miyoi listing kaya maram lanje naduna leiribana electoral roll gi special intensive revision SIR pangthokpa yaningde haiduna Kuki NP Manipurna phongdorakli lup asina thadorpa chirolamana hai election commission na paikhalakliba SIR gi thorang asida lanje naduna leiriba miyoi khudimak amata chithadana yahona na bohona famthoi hauji Manipurda SIR gi thabak paikhatpa hokhibaga lonana but level officer sing yum changduna electoral roll gi revision
तौनबा खना होनरी जुलाई 5 दा ड्राफ्ट इलेक्टोरल रोल फोंबगा लोनना क्लेम अमदी ऑब्जेक्शन की थबक थौराम सिंग लोयरगा सेप्टेम्बर 3 ता फाइनल लिस्ट फोंगनबा थौरांग तौरी कुकी एनपी मणिपुर की स्टेटमेंट अदुदा हाई स्टेट असिदा हौजिक वरिबा फिबा मसिना मरम ओरगा अचुम मोंगदा एसआईआर पांथोकपा ngamgani हाइबगी थाजबा लेते युम कई थादोकलगा लांजेन अदुना लेरिबा कुकी जो पुरुकी मियोय लिस्टिंग यांखै मापन लोम एसआईआर की थौरांग असिदा यहोननबा लेंगांगना मतिब चाबा थौरांग हाना लौखटपम थोई स्टेट लेंगाग अमदी डिस्ट्रिक्ट एडमिनिस्ट्रेशन सिंगना आईडीपी सिंगी खलगा अखनबा थौरांग लौखकदबनी हाइरी तोंगान तोंगान मफम अनिदा सखंगदबसिंगना बॉम्ब लंगसिंदुना पोखाइहलमले इम्फाल ईस्ट डिस्ट्रिक्ट की मनुंग चनबा क्यामगाइदा फॉर्मर एमएलए वाई अंतास खान की युमदा ngarang numitang sakhangdabasingna bom langsindu pokhaihankhre hairi thaudoasigi matangda press na phangba pawgi source matung inadi sakhangdabasingna bom adu ngarang amasung ngasigi lonaba hing nongyai matung pung amaga minute 10 rom taba matamda bom adu langsinduna pokhaihalamkhibani CCTV footage ki matung ina bom adu Honda Activa adu da lakhiba sakhangdaba miyoi anina langsinduna pokhaihalamani bom pokhaikiba adu da yumgi wall yauna polam kaya amangata thokibada natana yumgi sumangda khamduna leiba gari su akai atoi thokhi thaudo adu hauji phawgi oina kanana chatharam khibano habat loop amatana claim tawrakpa leitri amaromda thaudok adu thokraba mafam adu da irilbung police ki team amasung forensic expert ki team sing laktuna spot enquiry chithakrai lonana thaudok asigi matangda case amar register tawduna investigation chathaba hokre hari thobal district ki manung chanba tentha khunau dal leiba moirang tham subol koba miyoi amagi yumda sungarang numidang sakhangdabasingna bom langsinduna pokhaihalamle thaudoga do ngarang numidang pung 10 minute 30 rom tarakpa aduaida thokibani moirang them subol administrative committee tentha gram panchayat ki chairperson ni bom pokhaiba adu da yumgi thong thonau khara akai atoi thokiba natana ataidi asokapan yaukide hari Cockroach Janta Party na Jantar Mantar da Khongjang Changsingkhre Education Minister Pham Thadona Batak Singkhre Cockroach Janta Party na ngasi New Delhi gi Jantar Mantar da Khongjang Changsindona Education Minister Dharmendra Pradhan Pham Thadona Batak Singkhre National Eligibility Entrance Test NEET ki paper leak oihanbagi mawafam da Education Minister Pham Thadokadabani hari Activists amasung Innovator Sonam Wangshukshu Cockroach Janta Party da yauksen khibaga lonena Jantar Mantar gi khongjang da saruk yakhre ngasi ayu Cockroach Janta Party na khongjang changsinggi bi ayaba Delhi Police na pikhi adugi matung inna ngasi ayu Cockroach Janta Party gi founder Avijit Dipke US tagi Delhi da khongjang yauna bagi damak thongnakhi Delhi Police ki officer singna mahapu airport unakhi lonena Jantar Mantar phawa chatpagi ayaba pikhi Avijit Dipke na mahaki supporter sing da khongjang adu Parliament Street Police Station mamangda changsinna ba permission lona da bakhangan khi adubu police na Jantar Mantar da oina ayaba pirakhibani Dipke na airport gi social reformer amasung constitution gi mapa hairaga khangnariba BR Ambedkar gi autobiography ama puduna thoklakpa ukhi Delhi police na akan mamong da ngak shen baga lunena Dipke Jantar Mantar da laktuna khongjang changsim bayawkhi pamdaba tawduk sing thoktan bagi damak Delhi police na personal lisangani deploy tawduna ngak sen bagi thabak chathaki Home Minister na chair loduna monthly review meeting pangthokrai Mantri Pukita Laiba New Secretariat ki conference hall da Home Minister Govindas Konthojamna chair loduna second monthly review meeting pangthokrai Miphamadu da Indo-Myanmar border fencing ki tabak thoram sing hena khumang chawsing hanba amadi security ki checks in thorang lokhatna bakhanaki Home Minister na social media da thaglakpa post hai Naga Furup ki miyoi taruku ki singna fazin duna thamkiba aduga kuki tara marina Naga singna fazin kiba du thadok hanaba wari sabagi thabak chathari yanaba puraktuna asoi angam yauduna miyoi sing thadok hanaba honari lakadariba nongmanini asida positive oiba khongthang ama lakani thajai matamasi maktada law enforcement singna ching amasung tapaki mufam kayada akanba cheksin thorang lokhatuna pamdaba thodok sing thokhandana bahonari hauzik wariba wathok asi hena lushilakpagum uri NIA na chapchana case asi lokatri adumadugi damak mahak masamak shine toduna official oba document NIA da sinaduna case adu pahanana bahonari hari me tara hundoi da lailon by faidigi sakhangdabasingna naga furup ki miyoi tara mari ifaduna pukraba matung miyoi tara nitoi thadorakre aduga taruk na ngasi phawba mafam khangdana leri aduga manana naga furup ki miyosing nasu kukini haiba miyoi tara mari fazinduna thamli miyosing adu United Naga Council na thadoklagani haina lauthokluraba matung miyamna akan mamongda yaningda phongdorpa amadi UNC gi ukrul headquarters ta leba office ta Naga luchingba sing yauna mifamama pangthoklaba matung UNC na kuki tara mari thadokani lauthokiba adu handokle haina phongdorakhi
A Sarda Ningthokabada Rajya Sabha gi mirep oinaba mirep che pisingadori. Chali Bajun Tarani Panda Pangtokudriba Manipur gi Rajya Sabha gi seat amagi mikhal asida BJP gi miyoi oina khalakhraba adhikari mayum Sarda laklibat Ningthokaba minumita mirep che pisinaba warep Thulakhre. Imphal gi thambang saleng dang asi nungthil pung mari tabadagi pangthokiba mifam da warep asi laukibani. Mirep che pisinbagi khongchat aduda Chief Minister Y Khemchan, Home Minister Govindas Kothojam amasung Border Odiba BJP gi MLA Kayamarum Saru Yagadori. Makoida Sunatana NDA gi Mapang Ama Oriba NPF, NPP na Chingbagi. MLA Kharasu Mirep che pisinbada Saru Yarabayai. Pangtokudoriba Mikhalasida Congress ki oinadi Mirep Puthoklaroi. Atopa political party singnasu Mirep Puthoknaroi daba maramna adhikari mayom Sardana Lambaya udana Mirep oigadori. Tawbadadi Mirep che pisinbagi aroiba numit June Nipani mathangi numita Mirep sing scrutiny tawgani aduga tha asiki taradana Mirep che lauthopagi aroiba numini numit asida A Sarda mai pakle haina lauthoklaba yai hairi aroibada maroiba paw amuka hana pizari State asiki oina chai asida lam hektar chamri da organic farming mai paknaba lengakna yamna kana honari haina Chief Minister na Thulakhre. Home Minister na chair lauduna monthly review meeting pangthokre. Cobra Commando gi company ahom Manipurda thunglare. Matang asida loyalam E-PAO na namitangi pau bibil lezari tabiri bakhuti mapu amuka hina kurumjari.